ꯑꯗꯨꯅ ꯍꯌꯦꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅ ꯉꯥꯏꯍꯥꯛ ꯐꯩꯖꯣꯝ ꯑꯗꯒꯤꯗꯤ ꯈ꯭ꯋꯥꯡꯖꯦꯠ ꯑꯩꯔꯣꯟ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯌꯦꯡꯒꯦꯅ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯡ 10ꯕꯨꯗꯤ ꯍꯦꯜꯂꯦ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯑꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯣꯃꯦꯟ ꯊꯝꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯣ ꯂꯥꯡꯕꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯉꯁꯤꯁꯦ ꯀꯔꯦꯟꯁꯨ ꯁꯟꯗꯥꯗ ꯂꯥꯛꯏ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯂꯥꯛꯏ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯟ ꯂꯥꯏꯛ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯀꯅꯥ ꯂꯥꯏꯛ ꯇꯧꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯑꯣ ꯑꯩꯈꯣꯏ ꯑꯕꯤꯁꯦꯛꯅꯤꯗꯅ ꯂꯥꯏꯔꯤꯛꯇꯦꯟ ꯑꯣꯖꯥ ꯑꯕꯤꯁꯦꯛ ꯆꯥꯛ ꯆꯥꯔꯕꯣ ꯀꯥꯔꯦꯟ ꯂꯩꯇꯔꯦ ꯑꯕꯤꯁꯦꯛ ꯉꯍꯥꯛꯇꯪ ꯃꯥꯡꯗꯇ ꯀꯥꯔꯦꯟ ꯂꯥꯛꯄꯇ ꯉꯥꯏꯔꯤ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯇꯨꯝꯃꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯁꯦ ꯑꯦ ꯊꯦꯡꯉꯤꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯆꯥꯛ ꯂꯣꯏꯔꯤ ꯕꯦꯝꯆꯥꯟ ꯆꯥꯛ ꯊꯤꯔꯤ ꯃꯃꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯃꯁꯥ ꯃꯃꯥ ꯃꯁꯥ ꯃꯃꯥꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯐꯕ ꯈꯔ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯣꯖꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯁꯔꯚꯔ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯀꯥꯔꯦꯟꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯉꯁꯤ ꯁꯟꯗꯥꯗ ꯂꯥꯛꯑꯦ ꯀꯥꯔꯦꯟꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯨ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯥꯏꯁꯤꯅꯤꯕꯣ ꯁꯩꯃ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯩꯃꯥꯗꯤ ꯀꯣꯏꯔꯦ ꯐꯖꯅ ꯀꯣꯏꯒꯗꯕꯅꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯅꯤ ꯍꯣꯏ ꯄꯅꯤꯔ ꯊꯣꯡꯕꯗꯤ ꯍꯥꯎꯕꯅꯤ ꯃꯣꯇꯣꯔ ꯑꯁꯪꯕꯒ ꯐꯖꯅ ꯊꯣꯡꯉꯗꯤ ꯀꯁꯥꯔ ꯕꯥꯃꯣꯟ ꯊꯣꯡꯉꯒ ꯄꯅꯤꯔꯁꯦ ꯍꯥꯎꯒꯜꯂꯤ ꯕꯥꯃꯣꯟꯅ ꯊꯣꯡꯉꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯀꯁꯥꯔ ꯕꯥꯃꯣꯟ ꯇꯥꯏ ꯋꯥꯔꯧꯅꯨ ꯍꯥꯎꯔꯒꯁꯨ ꯃꯍꯥꯎ ꯌꯧꯗꯦꯕ ꯖꯤꯔꯤ ꯕꯥꯃꯣꯟꯅ ꯍꯦꯜꯂꯦ ꯍꯥꯎꯕ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯗ ꯉꯔꯥꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ ꯀꯥꯔꯦꯟ ꯂꯩꯇꯕ ꯉꯁꯤ ꯁꯟꯅꯥꯔ ꯉꯥꯏꯍꯥꯛ ꯂꯥꯛꯑꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯣ ꯆꯤꯇ꯭ꯔꯥ ꯂꯥꯛꯑꯦ ꯇꯨꯝꯃꯨꯔꯕ ꯀꯩꯅꯣ ꯅꯦꯠ ꯕꯦꯟꯊꯧ ꯂꯩꯅꯥꯅ ꯅꯦꯠ ꯄꯜꯂꯦ ꯍꯥꯏꯌꯦ ꯍꯣꯏ 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 ꯅꯦꯠ ꯄꯜꯂꯦ ꯕꯦꯟꯗꯧ ꯅꯦꯠ ꯌꯥꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯆꯪꯕꯤꯔꯛꯎ ꯅꯁꯨꯒꯤ ꯆꯦꯅꯦꯜꯗ ꯕꯦꯟꯙꯧ ꯆꯤꯇ꯭ꯔꯥ ꯍꯣꯏꯗ ꯆꯪꯉꯛꯏ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯤꯔꯥ ꯇꯨꯝꯃꯨꯔꯤꯔꯥ ꯇꯞꯇꯥꯏꯅ ꯆꯥꯁꯤꯜꯂꯒ ꯏꯔꯣꯏ ꯕꯥꯡꯒꯣꯜ ꯑꯗꯨꯃꯥꯏꯅ ꯀꯨꯜꯂꯤꯔꯥ ꯈꯪꯄꯣꯟꯇꯦ ꯕꯦꯟꯙꯧ ꯂꯩꯅꯥꯅ ꯍꯥꯏꯕ ꯍꯥꯕꯤꯗꯤ ꯅꯣꯡꯗꯝꯕ ꯁꯛꯎ ꯍꯥꯏ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯉꯥ ꯊꯣꯡꯕ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯕꯦꯟꯙꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯕꯤꯔꯛꯎ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯀꯣꯏꯈꯤꯅꯨ ꯀꯥꯏ ꯁꯣꯏ ꯃꯍꯤꯗ ꯕꯦꯟꯙꯧ ꯂꯩꯅꯥ ꯅꯦꯠ ꯌꯥꯗꯦ ꯂꯩꯀꯥꯏ ꯀꯣꯏꯒꯤꯅꯨ ꯆꯤꯇ꯭ꯔꯥ ꯀꯩꯗꯧꯔꯦ ꯂꯥꯏꯔꯤꯛ ꯖꯣꯏ ꯍꯦꯛ ꯈꯣꯏꯔꯝꯕ ꯇꯨꯃꯤꯟ ꯂꯩꯔꯦ ꯇꯨꯝꯃꯤꯔ ꯀꯩꯗꯧꯔꯤꯕ ꯊꯥꯏꯅ ꯅꯤꯄꯥ ꯑꯅꯤ ꯃꯇꯥꯎ ꯁꯥꯟꯅꯔꯝꯃꯦ ꯃꯇꯥꯎ ꯑꯃꯒꯤ ꯅꯨꯄꯤꯗ ꯃꯊꯣꯡ ꯆꯥꯗꯕ ꯑꯗ ꯃꯇꯥꯎ ꯑꯃꯁꯤꯅ ꯕꯦꯝꯃ ꯏꯇꯥꯎ ꯂꯩꯕ꯭ꯔꯥ ꯍꯪꯕꯗ ꯂꯩ ꯂꯩ ꯇꯞꯇꯥꯏꯅ ꯆꯥꯁꯤꯜꯂ ꯏꯔꯣꯏ ꯕꯥꯡꯒꯣꯔ ꯀꯨꯜꯅ ꯀꯨꯜ ꯂꯩ ꯑꯗꯨꯃꯥꯏꯅ ꯀꯨꯟꯈ꯭ꯔ ꯃꯥꯔꯦ ꯌꯥꯕꯤꯔꯣꯍꯦ ꯀꯩꯅꯣ ꯅꯦꯠ ꯄꯠꯂꯦ
ꯕꯦꯟꯗꯧ ꯂꯣꯏꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯤꯇ꯭ꯔꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯈꯨꯝꯕꯒ ꯇꯜꯂꯕ ꯈꯪꯗꯦ ꯃꯣꯏꯁꯦ ꯅꯦꯠ ꯉꯥꯏꯍꯥꯛ ꯌꯥꯔꯤꯉꯩꯁꯤ ꯀꯣꯃꯦꯟ ꯁꯠ ꯁꯠ ꯇꯧꯕꯤꯔꯛꯑꯣ ꯅꯣꯏ ꯃꯌꯥꯝ ꯈꯨꯝꯗ꯭ꯔꯃꯤꯅ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦꯀꯣ ꯏꯆꯤꯟ ꯃꯌꯥꯝ ꯆꯥꯛ ꯆꯥꯈꯤꯒꯦ 이러면 서구리 마이 벤더레나 레이브로 치트라 레이브로 자 도비 ngasing baja tu ke cak tu kacau ini game ya deh ngan đi cái đó kacang ini berapa akhoi Brindavan akhoi Prabhu lakti ngasidi Bendau lona lekai koi khara bro kaim kumakte Sharma di chakchari chap manai akhoi ga chaminaba chitra ama pung khara ba kaino lairik ngahak paruge oja Mem net ngoài tia Chitra ngang lấy paruge oja amuk lakke okay Nhìn ngoài tia Bendau lena lekai koi ha Ngasidi karen letamni anda thoktrebo Wow akhoi hem lai Kari mathel phudai no kaka hai ngasing thongba ma matamgi saubri thongba ma nang ni kai nyang chai Sawon jenina mana masing Sawon jen de ayukta heladi nungdang chagadami pura nimituma pura kan to buri phatte
ꯍꯣꯏ ꯃꯥꯏ ꯃꯥꯀꯤ ꯑꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯗꯤ ꯑꯌꯨꯛꯇꯩꯅ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯗꯤꯟ ꯑꯃ ꯄꯨꯔꯥ ꯍꯦꯟꯕꯗꯤ ꯐꯠꯇꯦ ꯍꯥꯏ ꯑꯌꯨꯛ ꯁꯟꯗ ꯌꯥꯆꯪꯉꯕꯗꯤ ꯌꯥꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯥꯛꯑꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄ꯭ꯔꯚꯨ ꯖꯣꯏ ꯖꯣꯏ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯑꯩ ꯉꯁꯥꯏ ꯄ꯭ꯔꯚꯨ ꯄꯟꯖꯔꯝꯃꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯉꯁꯤꯗꯤ ꯀꯔꯤ ꯄ꯭ꯔꯁꯥꯗꯤ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯄ꯭ꯔꯚꯨ ꯑꯗꯣ ꯄ꯭ꯔꯚꯨ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯆꯪꯉꯝꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯅ ꯀꯔꯤ ꯃꯍꯥꯄ꯭ꯔꯁꯥꯠꯅꯣ ꯍꯥꯏ ꯄ꯭ꯔꯚꯨ ꯑꯩꯒꯤ ꯃꯍꯥꯄ꯭ꯔꯁꯥꯠꯁꯤꯗꯤ ꯀꯩꯗꯧꯅꯤ ꯃꯇꯝ ꯈꯔꯅꯤꯒꯤ ꯁꯨꯝ ꯍꯩꯅꯕꯤ ꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯅ ꯍꯩꯅꯕ ꯅꯠꯇ꯭ꯔꯦ ꯁꯒꯣꯜꯁꯦꯟꯁꯤꯅ ꯑꯌꯨꯛꯇ ꯃꯦꯔꯥꯃꯦꯁ ꯅꯨꯡꯗꯥꯡꯗ ꯉꯥ ꯑꯣꯏꯅ ꯁꯨꯝ ꯍꯣꯠꯅꯔꯦ ꯄ꯭ꯔꯚꯨ ꯄ꯭ꯔꯚꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯣ ꯆꯥ ꯆꯨꯈꯣꯝ ꯅꯞꯄꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯗꯤ ꯀꯔꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯒꯦ ꯉꯁꯤ ꯏꯟꯖꯥꯡꯗꯤ ꯌꯥꯝꯃꯗꯤ ꯈꯤꯇꯪ ꯍꯥꯞꯄꯣ ꯌꯥꯔꯦ ꯏꯟꯖꯥꯡ ꯉꯥ ꯃꯆꯦꯠ ꯍꯥꯞꯄꯣ ꯏꯟꯖꯥꯡ ꯃꯍꯤꯗꯣ ꯃꯄꯨ ꯈꯤꯇꯪ ꯀꯣꯠꯂꯨ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯀꯔꯤ ꯃꯊꯦꯜ ꯐꯪꯒꯦ ꯉꯁꯤꯕꯨ ꯕꯦꯟꯊꯧ ꯂꯩꯅꯥ ꯂꯩꯀꯥꯏ ꯀꯣꯏꯈ꯭ꯔꯦ ꯀꯅꯥ ꯃꯅꯤꯇꯣꯝꯕꯤ ꯆꯤꯅꯥꯝ ꯉꯥ ꯊꯣꯡꯉꯦ ꯋꯥꯎ ꯉꯥ ꯍꯥꯞꯄꯣ ꯌꯥꯔꯦ ꯃꯅꯤꯇꯣꯝꯕꯤ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯃꯅꯤꯇꯣꯝꯕꯤ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯑꯦꯜꯕꯤꯗ ꯂꯥꯛꯄꯅꯤꯅ ꯃꯤꯡ ꯄꯟꯅꯔꯁꯨ ꯋꯥꯔꯧꯅꯔꯣꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯇꯩꯃ ꯃꯅꯤꯇꯣꯝꯕꯤ ꯉꯥ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯉꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯅꯤꯡ ꯍꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯉꯔꯥꯡ ꯎꯗꯥꯕꯣꯟ ꯍꯦꯠ ꯑꯣꯐꯤꯁꯇ ꯃꯩ ꯆꯥꯛꯇꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔ ꯉꯁꯤ ꯂꯥꯛꯑꯦ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯦꯠ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯁꯤꯗ
Perbuna ngasi item jame. Kita lagi nak dua jari tu nak. Ini ngasih di dalam negara. Entah lah. Ngasih ni dia ngasih. Ngarang di Senan Jatra ni na Perbu Bindabona nungayam ni ko. Kerja lekor na hai ni sahaja je. Kita malah lekor na. Kita ada. Ye. Pak masuk. Boleh mana ni? Boleh ni tu na. Kita tu. Orang ni. Marudi loya chappaga khadai kudong leiru jaga da ge Marudi loya chappaga kai de hodong leiru jaga da ge Maruna te makong ni nang hijan mangre kaka da bo nang kaka da hijan mangre bo nungai Jagannath ki Mahaprasad oina phange hoi Prabhu ai sungang Jagannath ki prasadi phange Prabhu ai em akhoi hangdong singdi adu ko jengbi ba janate da akhoi ipana chare ma jeng ponti nang di hijan mangre bo makuk ni chai makuk thot thot no widana chappaga marudi loina chappaga kai hawdong na Cuba hai tu. chuppaga kai de hawdong leiru jaga da ge hangdong tare ni hawdong tare le ka kaya Mga tadi jadi ko na. Prabhu Bindabon dari Senan Jatra je road cingura kang cingura road jatra taura Dulu ni itu. Kita lekor ni. Kita ada itu siang ni. Mai si biji. Sinaw kerana lagi memang siapa tu pio Sanggita sama sama lu di mana ya Kena lagi guys, nom yam. Ngasigi
ꯅꯨꯡꯁꯥꯁꯦ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯀꯥꯟꯗꯦ ꯌꯨꯝꯗꯩ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯥꯔꯦꯟ ꯂꯩꯇꯕꯅꯤꯅ ꯌꯨꯝꯗꯩ ꯊꯣꯛꯇ꯭ꯔꯦ ꯏꯇꯩꯃ ꯀꯥꯔꯦꯟ ꯂꯩꯇꯕꯅꯤꯅ ꯉꯁꯤ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤꯒ ꯇꯣꯡ ꯂꯥꯎꯕꯤ ꯇꯥꯏ ꯅꯨꯡꯁꯥꯁꯦ ꯏꯇꯩ ꯃꯣꯏꯗꯧꯅ ꯁꯥꯗ꯭ꯔꯣ ꯄ꯭ꯔꯚꯨ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗꯗꯤ 44 ꯇꯦꯝꯄꯔ ꯇꯧꯔꯦ ꯗꯤꯜꯂꯤꯒꯤꯅ 47 ꯁꯨ ꯑꯣꯏꯕ ꯌꯥꯎꯋꯦ ꯂꯣꯏꯔꯦꯍꯦ ꯅꯍꯥꯟꯗꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯁꯤꯒ 44ꯅꯤ ꯆꯤꯇꯥꯅ ꯆꯥꯕꯗꯤ ꯐꯩꯍꯦ ꯑꯣꯖꯥ ꯄꯨꯄꯨ ꯍꯥꯏ ꯑꯣꯖꯥ ꯄꯨꯄꯨ ꯀꯥꯏꯅ ꯃꯤꯡ ꯑꯅꯤ ꯄꯟꯕ꯭ꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯣ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯍꯥꯎꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄ꯭ꯔꯚꯨ ꯍꯥꯏꯅ ꯀꯥꯟꯗꯦ ꯁꯥꯕꯁꯤꯗꯤ ꯈꯥꯡ ꯉꯝꯄꯣꯟꯇꯦꯗ ꯄ꯭ꯔꯚꯨ ꯁꯃꯥꯟꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯣꯟꯗ꯭ꯔꯥ ꯍꯥꯏꯕ ꯁꯥꯔꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔꯣ ꯑꯗꯨꯗꯤ ꯕꯦꯕꯥꯔ ꯈꯤꯇꯪ ꯀꯥꯏꯕ꯭ꯔꯥ ꯍꯥꯏ ꯈꯜꯂꯤꯀꯣ ꯅꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯤꯒꯤ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯆꯛ ꯆꯛ ꯊꯤꯟꯕ ꯋꯥ ꯇꯧꯅꯔꯛꯀꯅꯨꯀꯣ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯗꯤ ꯁꯥꯔꯁꯨ ꯁꯥꯗ꯭ꯔꯁꯨ ꯕꯤꯟꯗꯥꯕꯣꯟꯅꯤ ꯍꯔꯤꯕꯣꯜ ꯍꯣꯏ ꯄ꯭ꯔꯚꯨ ꯁꯪꯒꯤꯇꯥ ꯁꯔꯃꯅ ꯑꯣꯖꯥ ꯑꯣꯂꯥ ꯍꯪꯕꯗ ꯍꯥꯎꯕꯅꯤ ꯁꯧꯒ꯭ꯔꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯆꯥꯔꯦ ꯑꯗꯩ ꯉꯥꯁꯤꯡ ꯑꯃ ꯊꯣꯡꯉꯦ ꯍꯥꯎꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔꯣꯏ ꯑꯗꯨꯗꯤ ꯍꯦꯟꯖꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕ ꯉꯁꯥꯏ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯤꯒꯤ ꯈꯤꯇꯪꯐꯥꯎ ꯌꯦꯡꯕꯤꯗꯕ ꯈꯤꯇꯪ ꯈꯟꯊꯔꯒ ꯙꯔꯃ ꯇꯧꯅ ꯙꯔꯃ ꯌꯦꯡꯉꯒ ꯋꯥ ꯉꯥꯡꯉꯨꯅꯦ ꯑꯩꯁꯨ ꯁꯥꯒꯁꯤꯒ ꯅꯨꯡꯉꯥꯏꯅ ꯑꯦꯜꯕꯤ ꯊꯥꯔꯤꯃꯦ ꯈꯟꯕ꯭ꯔꯥ ꯅꯣꯏ ꯁꯦꯡꯅ ꯁꯃꯥꯏ ꯄꯅꯤ ꯊꯣꯡꯗꯣ ꯍꯥꯎꯕ꯭ꯔꯣ ꯃꯥꯏ ꯐꯦꯟꯁꯦ ꯊꯥꯔꯦ ꯆꯤꯇ꯭ꯔꯥ ꯈꯨꯝꯃꯛꯇ꯭ꯔꯦ ꯀꯥꯔꯦꯟ ꯂꯥꯛꯂꯕꯣ ꯂꯥꯛꯂꯦ ꯏꯇꯩꯃ ꯉꯁꯥꯏ ꯁꯟꯗꯥꯗ ꯂꯥꯛꯑꯦꯕꯅ ꯁꯟꯗꯥ ꯄꯨꯡ 3:30 ꯅꯤꯄꯥꯟꯒꯤꯗꯣ ꯑꯗꯨ ꯂꯥꯛꯑꯦ ꯄꯂꯥꯏ ꯐꯩꯖꯣꯝ ꯏꯁꯇ꯭ꯔꯤ ꯆꯥꯔꯦ ꯐꯩꯖꯣꯝ ꯈ꯭ꯋꯥꯡꯖꯦꯠ ꯑꯗꯨꯗꯒꯤ ꯐꯨꯔꯤꯠ ꯁꯦꯠꯅꯕ ꯐꯩꯖꯣꯝ ꯃꯆꯥ ꯂꯦꯡꯌꯥꯟ ꯐꯤ ꯂꯣꯏꯅ ꯏꯁꯇ꯭ꯔꯤ ꯆꯥꯔꯦ ꯕꯦꯅꯨ ꯂꯩꯅꯥꯗꯣ ꯆꯦꯟꯈ꯭ꯔꯦ ꯂꯥꯛꯑꯝꯃꯒ ꯂꯩꯅꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔꯣ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟ ꯂꯩꯌꯦꯅꯦ
ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯅ ꯆꯠꯂꯕ ꯂꯦꯝꯅ ꯊꯥꯔꯣꯏꯕꯣ ꯀꯥꯏꯗ ꯏꯁꯩ ꯂꯩꯒꯦ ꯍꯌꯦꯡ ꯀꯔꯥꯏꯀꯥꯟꯗꯤꯗ ꯑꯁꯇꯤ ꯁꯟꯖꯣꯏ ꯂꯩ ꯀꯔꯥꯏꯀꯥꯟꯗꯤꯗ ꯑꯁꯇꯤ ꯁꯟꯖꯣꯏ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯥꯃꯟꯅ ꯈꯥꯡꯅ ꯋꯥꯔꯦ ꯉꯁꯤ ꯃꯣꯕꯥꯏꯜꯗ ꯃꯤ ꯀꯣꯜ ꯂꯥꯛꯅꯕ ꯍꯥꯏꯅ ꯄꯣꯏꯟ ꯑꯃꯅꯤ ꯇꯣꯡ 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 ꯍꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯨ ꯆꯤꯇ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯗꯅ ꯆꯠꯂꯕ ꯁꯥꯃꯨ ꯂꯝꯁꯥꯅ ꯃꯈ꯭ꯋꯥꯡꯅ ꯀꯣꯜꯂ ꯀꯣꯜꯂ ꯊꯥꯗꯖꯔꯅꯤ ꯃꯔꯥꯏꯅ ꯍꯌꯦꯡ ꯁꯟꯗꯦ ꯔꯨꯕꯕꯥꯔꯤ ꯀꯔꯃ ꯕꯥꯔꯇꯣꯟ ꯂꯩꯕ꯭ꯔꯥ ꯀꯀꯥ ꯔꯨꯄꯥꯕꯥꯔꯤꯒꯤꯗꯣ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯗꯤ ꯑꯁꯥ ꯂꯧꯕꯨꯛ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯄꯨꯡꯖꯦꯕ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯃꯄꯥꯏ ꯁꯣꯔꯥ ꯑꯩ ꯁꯛꯄ ꯇꯥꯔꯦ ꯄꯣꯊꯥ ꯄꯣꯊꯥ ꯁꯥꯎꯀꯣ ꯀꯩ ꯍꯥꯏꯅꯣ ꯄꯣꯊꯥ ꯄꯣꯊꯥ ꯁꯛꯎꯀꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯙꯧꯁꯅꯥ ꯌꯥꯝ ꯁꯥꯏꯗ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯋꯥꯖꯥꯅꯤ ꯄꯣꯊꯥ ꯄꯣꯊꯥ ꯁꯛꯎ ꯑꯩꯁꯦ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛ ꯊꯥ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯊꯥꯗꯕ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯪꯗꯕꯁꯦ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯣꯔ ꯅꯥꯝ ꯀꯥꯎꯒꯅꯨ ꯑꯐꯕ ꯊꯕꯛ ꯇꯧ ꯙꯔꯃ ꯇꯧ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯥꯝꯃꯨꯅꯨ ꯃꯤꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯝꯃꯨꯅꯨ ꯇꯨꯝꯅꯤꯡꯕꯁꯨ ꯇꯨꯝꯍꯟꯗ꯭ꯔꯦ ꯀꯣꯃꯦꯟꯁꯨ ꯄꯥꯕꯤꯗꯦ ꯑꯃꯠꯇ ꯇꯠ ꯍꯩꯇ ꯂꯥꯛꯏ ꯑꯣ ꯀꯩꯕ ꯀꯣꯃꯦꯟ ꯄꯥꯕꯤꯗ꯭ꯔꯦ ꯊꯝꯂꯒꯦꯗ ꯑꯣ ꯎꯍꯧꯗ꯭ꯔꯦꯗꯅ ꯎꯔꯦ ꯁꯅꯥ ꯏꯕꯦꯝꯃ ꯎꯔꯦ ꯀꯣꯃꯦꯟ ꯄꯥꯕꯤꯗꯦ ꯊꯝꯂꯒꯦꯗ ꯅꯥꯈꯣ ꯎꯍꯧꯗꯅ ꯇꯧꯔꯤꯍꯦ ꯑꯗꯨꯗꯤ ꯇꯨꯝꯅꯤꯡꯕꯁꯨ ꯇꯨꯝꯍꯟꯗꯦ ꯀꯣꯃꯦꯟꯁꯨ ꯄꯥꯕꯤꯗꯦ ꯑꯃꯇ ꯇꯨꯝꯅꯤꯡꯕꯁꯨ ꯇꯨꯝꯍꯟꯗꯦꯗꯣ ꯀꯣꯃꯦꯟꯁꯨ ꯄꯥꯕꯤꯗꯦꯗꯣ ꯑꯣꯂꯥꯡꯕꯁꯤꯗ ꯇꯨꯝꯅꯤꯡꯕꯔꯅꯦꯅ ꯈꯣꯏꯌꯣ
라데 사드레 지나면 양 시시야 사바나 마람 오이바나 마파도 소록도 zetkiye 소록도디 nungaini musi lakani 소록도디 한데 해직 랑나름입니다 한데 이 문ям 사거든 떠올리미네 거기 사는 강들이 오빠리티 벤도로 나도 이세 소할 마가 찐 그래 चित्र तुम्निंगबो ओके लाइक पाबा लोरबनिना पोथाबिरो लेमना हारिङदा पोथाबिहो नत्रदि नमंगदा सामुलम सा लागा नखोंनि पा सरो चिंजेन आहा Manipur Sharang Pang It would hold hanging on a coin of ye. You are giving a good yamala. If I could lock the conduct, 이짜게짜리 피도 뿌르끄니 빨래모 나마들 이름 묻고 그당 문야말라고 비망 마빠게와 해야 따르간다 혼쟁의 왕의 부신 타르기 이부도 in thâu y buông yêu yang vẫn thâu buông bơi bao chân là cơn quỳ lưng đưa nó chào nó mồm tư đi lì hậu lôi con không dòm sắc vợ phải chân là hay nè chị đi người tụm đi nghe được à ta hát lên Ipanya bema kunja malang Ipanya chinga chino chalaka Ichaya chalaya pido pura kya Lira moko palim gang Shanghai de lira moko ipema Pare pare Ipa ide mengunya malah ipa matam घर चलू ही गया mengunya malah kau thulur di kharai jangganda mamu mengunya malah ucing aduna hori khongda na pamela na bema ipa na chakhabakanda nama palem popi pokto biga khan cherang tikhang tawna nu ko ipar la pa matam dei chagi phirei chidu phabole ke ko ipar lakti bole re mu ko ipagi biama pan tho pu bo phagani gunjamalang pan tho pu pa ko le du ne tiên tha rang le da ma mai pi ma tong Sharma lady bro ite mami tombi lady bro bhalo bhalo paisa thaning bana phone pay toro ma pugi min khaina sang bana no ma câu cô đâu da cái đôi lấy cái mama na bi đó câu được và hồi được và câu được là Guna mala, mama pokte bina, hey. Ima kayo le kay ko hige, ay law pare chak le muka. Hay mawa si pi ngay matang da.
ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯈꯔꯥꯏ ꯖꯪꯒꯥꯟꯗꯒꯤ ꯀꯧꯔ ꯂꯩꯗꯅ ꯏꯅꯤꯡꯊꯧ ꯍꯥꯏ ꯇꯥꯏ ꯕꯦꯝꯃ ꯒꯨꯟꯖꯥꯃꯂꯥ ꯂꯩꯔꯤꯕꯔꯅꯤ ꯀꯧꯔꯤꯕ ꯖꯋꯥꯁꯤꯕꯨ ꯈꯨꯝꯂꯧ ꯒꯄꯥ ꯒꯨꯟꯖꯥꯃꯂꯥ ꯏꯇꯥ ꯂꯩꯌꯦ ꯂꯩꯌꯦ ꯍꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯦ ꯑꯗꯣ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯇꯥ ꯏꯕꯦꯝꯃ ꯉꯁꯤ ꯊꯥꯡꯖꯤꯡ ꯆꯤꯡꯗ ꯄꯨꯔꯩ ꯆꯥꯂꯨꯁꯤ ꯁꯤꯔꯦꯟ ꯁꯤꯡꯒꯨꯟ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯕꯦꯟꯊꯣ ꯂꯩꯅꯥ ꯂꯥꯛꯑꯦ ꯇꯦꯜꯂꯦꯍꯦ ꯏꯇꯥ ꯏꯕꯦꯝꯃ ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯀꯣ ꯑꯩ ꯉꯔꯥꯡ ꯀꯧꯕ ꯀꯧꯔꯧ ꯅꯨꯃꯤꯠꯇ ꯃꯪꯂꯥꯟꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯟꯊꯧ ꯄꯣꯕꯁꯨ ꯆꯠꯈ꯭ꯔꯦꯀꯣ ꯍꯥꯏꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯄꯣꯛꯇꯕꯤ ꯄꯂꯦꯝ ꯄꯣꯛꯄꯤꯅ ꯇꯥꯔꯛꯂꯕ ꯀꯟꯗꯥ ꯐꯔꯦ ꯐꯔꯦ ꯏꯇꯥ ꯏꯕꯦꯝꯃ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯆꯠꯈ꯭ꯔꯦ ꯈꯨꯔꯩ ꯈꯣꯡꯊꯥꯡ ꯄꯥꯏꯔ ꯈꯔꯥꯏ ꯖꯪꯒꯥꯟ ꯂꯥꯟꯈ꯭ꯔꯕ ꯃꯇꯥꯡꯗ ꯃꯃꯥ ꯄꯂꯦꯝ ꯄꯣꯛꯇꯕꯤꯅ ꯆꯦꯟꯊꯣꯔꯒ ꯍꯦ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯔꯩ ꯆꯠꯂꯨꯁꯦ ꯅꯪ ꯖꯥꯗ ꯀꯔꯤ ꯆꯠꯂꯨ ꯍꯥꯏꯔꯗꯅ ꯒꯨꯟꯖꯥꯃꯂꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯦꯗꯅ ꯃꯃꯥ ꯄꯂꯦꯝ ꯄꯣꯛꯄꯤꯕꯨ ꯌꯦꯡꯉꯗꯨꯅ ꯍꯥꯏꯖꯔꯛꯂꯦ ꯄꯨꯟꯁꯤꯗ ꯏꯁꯩ ꯀꯩꯕ ꯄꯨꯟꯁꯤꯗ ꯏꯁꯩ ꯄꯥꯝꯕꯅꯤꯅ ꯇꯥꯔꯤ ꯍꯥꯏ ꯑꯣ ꯀꯤꯖꯔꯦꯀꯣ ꯉꯁꯥꯏ ꯂꯥꯛꯏ ꯅꯦꯠ ꯐꯠꯇꯦ ꯅꯦꯠ ꯐꯠꯇꯦ ꯕꯦꯟꯊꯧ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯌꯥꯔꯦ ꯄꯂꯦꯝ ꯄꯣꯛꯄꯤ ꯑꯩ ꯉꯁꯤ ꯆꯠꯂꯔꯣꯏꯀꯣ ꯍꯥꯏꯗꯅ ꯃꯪꯂꯥꯟ ꯅꯨꯡꯉꯥꯏꯇꯦ ꯄꯟꯊꯧ ꯄꯣꯕ ꯆꯠꯈꯤꯕꯇ ꯉꯥꯏꯔꯤꯀꯣ ꯍꯥꯏꯗꯅ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯀꯧꯕꯅꯤꯅ ꯒꯨꯟꯖꯥꯃꯂꯥ ꯂꯣꯏꯔꯦ ꯀꯨꯂꯩ ꯄꯥꯏꯔꯗꯨꯅ ꯏꯂꯛꯂꯦꯗꯣ ꯍꯨꯃꯥꯡ ꯈꯩꯔꯥꯏ ꯇꯥꯡ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯁꯛꯎ ꯍꯥꯏ ꯄꯨꯄꯨ ꯁꯤꯗꯤ ꯏꯁꯩ ꯁꯛꯄ ꯅꯠꯇꯦ ꯈꯨꯅꯨꯡ ꯁꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯗꯦ ꯒꯨꯟꯖꯥꯃꯂꯥ ꯃꯃꯥ ꯄꯣꯛꯇꯕꯒꯤ ꯈꯣꯒꯩ ꯇꯥ ꯃꯇꯝꯗꯗꯤ ꯐꯔꯦ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯑꯦ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯇꯥꯔꯣꯏ ꯃꯌꯥꯝꯕꯨ ꯀꯧꯔꯦꯗꯅ ꯒꯨꯟꯖꯥꯃꯂꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯜꯂꯗꯅ ꯍꯥꯎ ꯏꯇꯥꯎ ꯒꯨꯟꯖꯥꯃꯂꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇꯗꯤ ꯉꯥꯏꯔꯝꯃꯨ ꯈꯨꯒꯧ ꯇꯥꯈꯣꯏ ꯒꯨꯟꯖꯥꯃꯂꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯛ ꯇꯥꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯃꯥꯟꯅꯕꯁꯤꯡꯗ ꯇꯥꯛ ꯂꯦꯞꯄ ꯇꯥꯈꯣꯏ ꯏꯇꯥ ꯒꯨꯟꯖꯥꯃꯂꯥ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤꯀꯣ ꯍꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯁꯤꯅ ꯒꯨꯟꯖꯥꯃꯂꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯗꯨ ꯎꯔꯨꯕ ꯀꯥꯟꯗ ꯃꯇꯥꯔꯣꯏ ꯃꯌꯥꯝꯅ ꯀꯞꯈ꯭ꯔꯗꯅ ꯒꯨꯟꯖꯥꯃꯂꯥꯕꯨ ꯆꯦꯆꯦꯅ ꯀꯣꯠꯂꯛꯂꯦ ꯕꯦꯟꯊꯧꯅ ꯀꯩ ꯍꯥꯏꯕ ꯑꯣꯖꯥ ꯃꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯁꯛꯎ ꯍꯥꯏ ꯑꯩ ꯊꯣꯛꯂꯦꯀꯣ ꯅꯪ ꯂꯩꯀꯥꯏ ꯀꯣ ꯌꯥꯝ ꯐꯩꯍꯦ ꯂꯥꯏꯃꯗꯤ ꯍꯩꯍꯦ ꯄꯨꯄꯨ ꯍꯥꯏ ꯈꯪꯗꯦ ꯑꯗꯨꯝ ꯁꯛꯏꯃꯤꯗ ꯀꯨꯏꯔꯦꯕ ꯍꯥꯟꯅ ꯇꯥꯍꯧꯕ ꯌꯥꯔꯤꯄꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯣꯂꯥ ꯍꯥꯏꯅ ꯈꯨꯡꯒꯪ ꯄꯔꯕ ꯁꯛꯄ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯁꯛꯄ ꯇꯥꯍꯧꯕꯅꯤ ꯁꯨꯛꯂꯕ ꯖꯪꯒꯣꯟꯗ ꯄꯥꯏꯕ ꯆꯪꯉꯤ ꯃꯇꯥ ꯃꯌꯥꯝ ꯑꯃ ꯁꯤꯡ ꯀꯪꯅꯔꯤ ꯄꯨꯂꯩ ꯀꯪꯅꯔꯤ ꯒꯨꯟꯖꯥꯃꯂꯥ ꯁꯤꯡ ꯄꯨꯂꯩꯗ ꯌꯥꯜꯂꯤꯉꯩ ꯄꯥꯝ ꯌꯥꯜꯂꯤꯉꯩ ꯃꯇꯝꯗ ꯀꯩꯔꯦꯜ ꯂꯥꯕ ꯑꯃꯅ ꯁꯨꯛꯂꯕ ꯖꯪꯒꯟꯗꯒꯤ ꯉꯪꯂꯛꯂꯦ ꯀꯩꯔꯦꯜ ꯂꯥꯕ ꯈꯣꯟꯖꯦꯜ ꯇꯥꯔꯕ ꯀꯥꯟꯗꯗꯤ ꯒꯨꯟꯖꯥꯃꯂꯥꯗꯨ ꯀꯤꯈ꯭ꯔꯗꯅ ꯍꯦꯃꯟꯗꯅ ꯄꯩꯁꯥ ꯊꯥꯕ ꯇꯜꯂꯦ ꯍꯦꯃꯟꯗꯅ ꯄꯩꯁꯥ ꯊꯥꯕ ꯇꯜꯂꯦ ꯕꯦꯟꯊꯧꯅ ꯒꯨꯟꯖꯥꯃꯂꯥ ꯆꯦꯜꯂꯒꯦꯅ ꯄꯨꯛ ꯍꯧꯒꯠꯂꯛꯄꯅꯤ ꯒꯨꯟꯖꯥꯃꯂꯥꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯁꯨꯛꯂꯕ ꯅꯔꯛꯇꯒꯤ ꯆꯦꯟꯊꯣꯛ ꯍꯥꯏ ꯇꯥꯒꯤ ꯖꯥꯏꯕꯤ ꯊꯋꯥꯏ ꯀꯜꯂꯣ ꯖꯥꯏꯕꯤ ꯊꯋꯥꯏ ꯀꯜꯂꯣ ꯍꯥꯏꯅ ꯆꯦꯜꯂꯛꯄ ꯀꯩꯔꯦꯜ ꯂꯥꯕꯅ ꯆꯣꯡꯁꯜꯂꯛꯄ ꯀꯥꯟ ꯒꯨꯟꯖꯥꯃꯂꯥꯒꯤ ꯃꯃꯥꯡꯗ ꯃꯃꯥ ꯄꯂꯦꯝ ꯄꯣꯛꯄꯤꯅ ꯊꯠꯈ꯭ꯔꯦ
ima ge biem gun jama lau ima ko lega gun jama la ma kan uri na jela da na lai mai thực tế bu ta kha gun jama la kare la chung dhanna jabi thawai lau ghari jabi thawai na mo chiu na po na pai ghare dana asomna kamdori mapa pan thau po pana sinang pura na khare jangan tolpa matamda lambi lamsang laba matamda di pan thau po po wa milu mijang bichu khalai kari na tawri siwai dana pan thau po pana la po bete gunjama langi jai bingang umbi chela uina pai được là bình thường này tại để có thuộc chơi cái umbi chela nó pai được bậc can pan thau po bu yên là du nữa chi hai nó buông lực đi hai umbi kari nang na khomi ba jawa su kari ma paw kham ngam de ga ai gi sangari cha gun jamla kari tho ga wa idra wa je ghre de ning tho mama gi comment pa de hai na ben thong na hai re i momo jam na hau khare khoro kai ba khoro khulgi do khoro kandi gi momo da Janing adi haidau mina cabada nojo changgano mamangi komen pa kami gendau kalak chaba oi thagi mangal lapada halo komen di phaji he thagat chari tebi komen je changda sama changal ba khangde Hong la ra no hang ni uki oh ina mai sha la coi khi đâu đi cho nên để cô nó rồi cả lấy ra đây nè wow không là ra nó khẳng nè cô kia khai nào mấy sáng làng hân là nô ta bơ đơ thầm ôi xì coi khi đâu đi không là ra nô khẳng lệ cô kia biển hôm nay bà mà trong cái lê cô sao đó ở trong tháng nung ngày chứ kakak Air India plane kai berjauh ke ba thawal gi nupi machara ma gi thawai santi oina ba sana ba isai mate amata wow nungsi ba salo oja masu khutna pai do kaya tage hossa lupa cham pil chama
콩라라노 강내 꽃길 ꯅꯨꯡꯁꯤꯔꯕꯤ ngasi Air India plane ko kainodagi London chapai pakhabada 242 passenger jaubada nusiraba waraba matam asida Manipur gi ichan nupi ama makhu jaukhre maki thawai aduna ko amoladi laibak phabani awana khangudana amukta chakhibase adu maki thawaina mapu magi lekolda Bhagavan Krishna gi golok dhamda nungaina leba urusunu haidana aigi mangona tachinangi taraptagi ichangi atma shanti onabi damakta aina soge phamda thongjari nungaina inga china lebu oisunu magi atma na ko hona thamoina pena tajage ko thank you bendole nana bhakti kali thank you jo kai gino imphal gini kaiba Anjel do sidre Oja kai gino oho hai nangi mirawa honjena kauni Tabada thamoi chi kai khi dure khong la ra no thang ne pukil sing asaba khara thalaga sau haiba masi nongmagi hotte nangi miraba khonyena kauni kauni samni basina Tabada thamoi chi kai khi dure ing khong la no khangni kokil nong chi hai ti kokil nong chi
아와의 짱 không 말래 chiếc lá ui bi nó hồng sáng đi cái nó mấy chàng không biết mà lên nung chi hay ti cuộc kill năng xe sini sinamyan yang sai ko sinamyan ngasi che basantari tuna lapata hoi ojiti matan natre ko nim sang nei kokil ga sidi hana thaina oja singdi basanta matamda sakpaga janaram ponte sidi basoki saini yam nusiba isaini sangja sharma lakitre kotha ba karino Citra tung hamaare akogi parbu so lama tumin nei hai kotha ga ba ta parikama chali bra ke dei ba khande oja wara boy oja thang ni na nungai te ra ko tumno khona matamda Benu lena kana LB thare ge uje amtang habiro aigi LB sida ko jaba santa ma lakpidre made ai naw ningthem ma changaktre handi jam changamni ai naw ningthem do mayam la kari pen da bale bano Timun tumbi le bro Citra le bro Sangda Sharma thokra mare potharo waram lagani ko ai wa de da ngahak mayam ga sumana wari uta sana mase sum nungai ba haitare ngarang di sanan jatra lo he hojik kang mula ni thungan khudingi gwai na joy joy Shri Jagannatha aratri kare nirakhata charanara brinde apada hare
निरखत चरणार वृंद आपद हरे गणन गणन घंटा बाजे बेनो बाव झरे को प्रभु ले मिने कांगदी प्रभु पुरी दा मई तादोइने वृंदावन ददी प्रभु करी हायनि हाय कान नुंगाय दि सकमन द मिना कावरे दा प्रभु मैम ले ब्रो गणन गणन गंता बाजे बेनो बाजरे बाजता मृदंगो तालो नादो खंजुरे अंचना मणि दीपोदालो ज्योति जगमगे ओजामीगी मरोन कया ताब हैते ऐसे थाइने दगी सकनबदो को छौ कांग जौरे ओजा मसु है गो गीता आगरोपति रोहिना दो करे गो गीता आगरवते पवना के करे इंद्रदुम्ना सिंधु काजे रहीनाद करे छौ माकंथा सेतु गंगा आनंद विभरे केव ऐसु फरमिने दो सही दो है सूर नारमणि गण दारे वर्मा वेद चरे ऐ धैनो राघव दासो आनंद विभरे ऐ धैनो राघव दासो आनंद विभोरे सिदा कावु कावरे हाना ngang ओइरेंगे कांग चटपदा आव बेंथो दुमाय सामी यो यो श्री जगन्नाथ आराते करे निरखत चरणार वृंदे आपद हरे गणना गणना घंटा बाजे नो बाजरे बाजता मृदंगो तालो नादो खंजरे कांचन मणि दीपोदालो ज्योति जगमगे
고기 또 아그로브티 아이 인도도 모신도까지 로히나도 까지 아이 잡을까 호스 녹도래꼬 보자 니자디 오케이 니자디 보타라치 팅에꼬 कोई बिंदु फारम रोसी सही चा जाना फजई प्रभु है हरे कृष्णा प्रभु हाइते हाइते सुम सकपनी प्रभु नीगी मतौ तंबा को ओजासिंग सकपदो सुम मतौ होस नोक तोरे को है जो देव जोंबगी दसोबता सौए एस नंग दसोबता सिदि फागंदी हे दसोबता सिदि संस्कृत यावबनिना अखोना बेंगुली तरम तम तम का वाय को फारम नी फजरमी ओजा फजरमी ओजा प्रयो प्रयोदी जलती तबान शिवेदम विहित बहित चरित खेदम केशवदी तो मिन अवाना को याय हौजी कावरे खरदी खंगे उजल याना जुगोलो कुमकुम अंगी सौदामिनी साजी ना अंगे रसप शिराधा जय रसप ने जाते नते नित थैंक यू थागतचरी ने चप्पे साउंगे फोन का फोटो का मानरे करी है ना खंडे ने नुआइते मैम आइसु लोइसना तौरगे चिना मैम को हयें मु उनसी थनुमिता मो खय मैम ले उनसी मैम ना गी चिना सपोर्ट टोबिउ हाइजनिंगी बिंदु लेना ले ब्रो चित्रा चक्र ब्रो
মানে না তা করতো উপায় নাই। 하이비요 따자리 뿡 따라 cái nó thì nó cho xà vào liên tiếp cái